Churachandpur ki Khanpi village da AR amadi army ki combined force ka khut thongna bada UKN ki Lanmee mari sire asokpa ama Phare khulai kya phangbangam khre ngarang ayuk Churachandpur district headquarter dagi nongchuk thangbada kilometer marfurom chatlaga henglep subdivision ki henglep police station ki manung channa Khanpi village da Assam Rifles amadi army ki combined force ka suspension of operation su chatna driba United Cookie National Army UKN ki Lanmee singa akan mamong da nongmei kamna bagi thodokta UKN ki Lanmee mari sire nongmei pandana soklaba UKN ki Lanmee amasu Phare loinana khulai kya amasu phagat pangamle hairi Pausi asina phangba paugi matung inadi ngarang ayuk pung 3:30 taba matamda contractor suba Assam Rifles amadi army combined force na henglep subdivision gi Khanpi village hairiba asida khulai paiba UKN gi Lanmee khara leire loinana khunja singda miyot minai chathare haiba pau phangbadagi operation chathanaba changsiluba matamda mangjongna mafam aduda leiramba UKN gi Lanmee oigan singnaba singna nongmai kapsinduna attack torki maduda maikai ani makta nongmai kapnabagi thodokta UKN gi Lanmee mari adu laikhidabani hairi mafamdogi khunjasingdagi phangba paugi matung inadi khut thongnaba adu ngarang ayuk pung 6 henba phawba chathaki nongmai kapnaba aduda Khanpi village gi khunjasing masa masagi mayum thadokna safagada mafamda lanjenaki hairi loinana ngarang ayuk pung 9 phawbada Khanpi village gi jungle gi saruksingda nongmai kapagi makol taba phangki Pau asina hai makhatana hojik thodok thokphamda Assam Rifles amadi army ki combined force na changchenduna thiba humbagi thabak chathari maduda nongmaina pandana soklaba UKN gi Lanmee amasu phagat pangamle hairi hojik phawba asiba amadi asokpa miyoi kaya yamna yaramgadagi haibagi chapchaba pau khangbangamdri khuthongna baduda AR gi maikeidagi su aso apan yaramba ya haina thajanari Laikhidraba UKN gi Lanmee mari adudagi khulai kaya amasu phagat pangamle hojik phawbagi oina laikhidraba UKN gi kadar sing adugi chapchaba maming matha amadi laifam khangbangamdri khuthongna bada laikhidraba UKN gi kadar mari amadi asokpa kadar adu Churachandpur district hospital da purakre laikhidraba sing adu hospital asigi mokta thamkre asokpa UKN gi kadar aduna Churachandpur hospital da laikanari loinana hojik chu makhata na khuthongna pham oiriba Khanpi village amadi akoiba phamda operation chathari hairi Panba yabadi tha asigi kunipan gi nungthin pung 3:30 tarakpa matamda United Cookie National Army gi khulai paiba singna Churachandpur district ki henglep subdivision gi manung chanba ti khomnom phai village gi chip oina thopuriba mangthang hawkip chahi angkhai apokpa laikhidraba jangsai hawkip hairiba miyoi asi phaduna purba matungda tamthina phurga henglep subdivision gi manung chanba kholijang village da hundoktuna thamlambadagi khunjasingna thengnabadagi Churachandpur district hospital tamna purakpagi lambida laikhidabani masigi matungda khunjasing nami paiba hena pongnarakpadagi mafam aduda Assam Rifles amadi army kangbuna khunjasing laitana leinabagi damak thijin humjimagi thabak chathaduna lakhibani hairi military junta na Arakan army gi mathakda bombing yauna akanba mawongda attack chathaba hokre Arakan army kunthra gi mathakta sire Sahi asigi December 19 da Myanmar da election pangthokadoriba asigi mangoinana military junta gi operation hena kangkhatkre military junta ga chatminariba political party singsu mikhal asida chauna mai paknaba akanba mawongda campaign chathaba hokre military junta na paksana operation chathaba asina maram oiraga pro democracy rebel group ki miyoi kyasu junta army da leptana surrender tawba hore haukiba October 18 dagi hauna military junta na India gi Mizoram amasung Bangladesh ka thangnana lairiba Myanmar gi Rakhine state ta operate toriba rebel group ama oiriba Arakan army na operate toriba Rathedau Ponagwan Paukato Kyaukafyu amasung Situegi area singda drone bombing yauna warplane naval vessel amasung artillery sizinaduna akan mamongda attack chathaba hokre attack asida hojik phawbada Arakan army gi cadre contract ni thoisire kaya amana so open nangle Arakan army asi Myanmar National Democratic Alliance army amasung tang National Liberation ga punna chatminariba Brotherhood Alliance ki kangbu amani Hairiba Alliance asina Operation 2027 gi makhada military junta gi mathakta chatharke operation da China Myanmar gi maru oiba rutching yauna northern San state ki saruk ayamba khudung pankrabani adubo handakta ikui kuidana Chinese government na military junta gi maikei da phong leptuna Myanmar gi mafam kayada pak sanna operation chathaba horkhibani Chinese government ki pressure dagi military junta gi mathakta lan horamba Myanmar National Democratic Alliance Army amasung Tang National Liberation Army hairiba rebel group ani asidi sahi asigi April amasung October gi aroiba sarukta military junta ga ceasefire agreement sign tawna khibadagi nongmai kapna ba lepkhre masigi khudongchaba silaurga military junta gi maikei dagi Arakan army yauna atopa rebel group singi mathakta paksana attack asi chatharkibani
Arakan Army na Rakhine State ke ayam basaru asi hauji control tauribani adubu military junta gi maikai dagi China gi major project kaya paikhaliba maru aina deep sea port amadi Yunnan province phawa tingadaba oil and gas pipeline terminal gi thabak kaya paikhaliba Kyauka Fu Township yauna Situe amasung National Capital asi loksinaba yamna kan honari Maraksida Arakan Army ki maikai military junta na Rakhine State ki mafam kayada air strike amadi don bombing yauna chathaba military offensive ta hojik phawbada mi kun gi mayada sire kaya amana aso open nangle haina claim tawkhre loinana military junta na chathriba ka hen ba thong sing asida international human right body sing na mijeng changna baso appeal tawrakli NPO na kangpokpi da chana thaknaba polam pusin ba thingba thamgadawri Committee on Tribal Unity Kotugi Advisory Statement nama bukan yang da bafong to pagaloy na madugi matang da November mga phawgi manung da sengtor tabatar badi kang purom da chana thakna ba polam yaw na economic supply khudimag matam kaktana thingba thamlagani haina Naga People's Organization NPO na warning tawkhre NPO na thadorok pacherol amada NSNIM gi lusingba amasu oiriba Naga Living Legend Thungaleng Muibabu October 8 da Senapati District Headquarter da taram okpugi thoram manung We want Kukilen haiba kholau sing lauduna gari hangil anda thauduna UNC gi wafam thawaidaba amadi lusingba sigi poster bo segai kiba tawong nagamiyam bu istabani maram asina masida senaba sing mari lainaba community gi leader singna NPO da sinagadabani haina October 18 da lumna press release da mathoki awang nongpuk ki apunba political party ama siamlagani haina lokthokre Ningsing ningai oiba mongda awang nongpuk lamdangi political leader sing punsinduna lamdam asigi oiba apunba political party ama siamna batarong lokhatkre One North East haina mingthonba joint statement amagi khuthangda awang nongpuk lamdangi oiba apunba political party ama siamna bagi thorang asi lokhalakibani joint statement adu da khoyak piri basingi manungda Meghalaya gi chief minister su oiriba National People's Party NPP gi president Konrad K Sangma Tripa Motha gi founder Pardyot Bikram Manikya BJP gi national spokesperson oiramba Nagaland gi minister M Kikon amadi People's Party Assam gi founder Daniel Langthasa yauri joint statement adu gi matungina awang nongpuk namnamda leiriba regional political parties sing ama toina punsilaga apunba pangal ama sagatpagi matam oire anobo regional party asida Manipur gi su saruk yagadawri